Hi mayam, akhoi ngasai Maggie thorang tawbado loijare. Hi guys, akhoi ngasi video hanba namjadori video ai vlog type mukbang type loi mixture ahan ngasi ngamjadoni akhoi di akhoi ani kakalai ye itabiga bebiga khoi manabi nitani ngasi ahan namjadori ngasi de ho nan de hosi lebedo moina sangdana aisin tawdana khali pujagi kena tawbaga ngasi de ho jaga dai ai cycle la chali ni itabiyoda nuna gorong jamna lawe ingkat ki amta nusa sabane ai ji bebi oi chatoni aba bebi da bebi puraga laaga itabiyo chatoni kano moi gari di leite oi bebi mayam bagi ama kholai do mayam do thapak chakane adona gari do khoi sangdre aduna ai Lamborghini ai cycle pura chale bebi an lo do chatoni itabiyo da ada mathang da sumjeng halage adudi. A few moments later. Yone bebi la ya da angang majai. Hey guys. Kasih lah aja. Nanti loh. Oh, ayo. Video था लगी. चलो. कौन है ये लोग? कहाँ से आते हैं? Guys, onda करे ama. Ngau cơ mà. Anh phải này cái này. Cái đâu rồi gì? Nang jam lum bro. Đây sao vậy? Nang ngau ha ngay cho lo. Cái gì nang jam lum gì vậy? Ai đâu biết. Nang cái nó cái chuyện nào cũng ngầm mà. Nang cũng ngầm gì vậy? Ôi, gì em nó cũng ngầm. 2 hours later. 8 hours later. Do first cycle dong mai. Na budai mangan sole ma pung amdre. Siram ni. Men soro siga. Accident jan bishnu. Later that same evening. Ai ma village pung amdre aduna. Jena bidi pura chali ni. Ma pung amde. Ma na helum ma. Na tara ina hiya amdre. Oiram ni ina hite bo oiram. अच्छा Village pung amdre. ठीक है Sole na budai. समझ गया Ni ngasi. Dấu tới đây coi anh là mua hạt thâu rồi đấy ngắm mới cầm tới thâu nhà thà đi rồi cho môi con dâu trộn ngon dầu này chúng ta vừa xem trộn mâm dầu này dầu thôi này để đi mua thâu này dầu đấy nhà này cái số mang ngon luôn Later that same evening. dầu đấy thôi nó gan nó cái gì à nó lên lên này các bạn cái chuối rồi anh đi xin thôi mang nó luôn I know. See you guys. Wow, bên này. Ai muốn cái gì? Cái nóng đâu rồi? Nít quầm giàu rồi. Wow, cho anh này. Các cái chụp thế rồi. Tao bây giờ chắc đây. Tôi coi nào mà thấy nào quên nào. Này hay wow wow ngắm đấy. Con này chẳng là kia. Wow bên này xíu rồi. 6 hours later. Lạc xa rồi. Cùng cái ai mà tung rồi. Kari tao đi bên đây.
ꯋꯥꯕꯅ ꯁꯤꯗꯣꯔꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ 8 hours later. ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯌꯧꯖꯕ ꯍꯧꯖꯤꯛ ꯃꯦꯒꯤ ꯆꯥꯁꯤ ꯍꯥꯏꯅ ꯃꯦꯒꯤ ꯆꯥꯕꯒꯤ ꯇꯧꯖꯔꯤ ꯀꯝꯄ꯭ꯂꯤꯠ ꯇꯧꯖꯔꯤ ꯏꯇꯥꯎꯕꯤꯅ ꯇꯣꯃꯥꯇꯣ ꯃꯣꯔꯣꯛ ꯀꯩꯀꯥ ꯂꯣꯏ ꯀꯛꯅ ꯂꯣꯏꯔꯦ ꯇꯤꯜꯍꯧ ꯀꯩꯀꯥ ꯏꯟꯁꯤ ꯍꯧꯔꯅꯤ ꯑꯗꯩ ꯆꯥꯔꯅꯤ ꯃꯊꯪꯗ ꯁꯨꯝ ꯌꯦꯡꯍꯜꯂꯒꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕ 75 years ꯍꯥꯏ later. ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯦꯒꯤ ꯊꯧꯔꯥꯡ ꯇꯧꯕꯗꯣ ꯂꯣꯏꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯔꯤ ꯑꯗꯣ ꯆꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯒ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁꯇꯤ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯃꯥꯒꯤ ꯅꯪꯒꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯅꯪ ꯁꯨꯝ ꯇꯧꯔꯣ ꯍꯥꯏꯌꯨꯅꯦ ꯅꯪ ꯃꯤꯡꯗꯣ ꯃꯤꯡ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯇꯧꯔꯦ ꯀꯩꯗꯧꯔꯒꯦꯅꯦ ꯌꯥꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯈꯪꯅꯔꯛꯇꯣꯏ ꯁꯨꯝ ꯁꯤ ꯍꯧꯖꯤꯛ ꯐꯠ ꯆꯥꯅꯕ ꯇꯧꯔꯁꯤꯁꯦ तो चलिए शुरू करते हैं ꯆꯥꯔꯁꯤ ꯐꯥꯁ ꯕꯥꯏꯠ ꯁꯦ ꯃꯌꯥꯝ ꯉꯥꯏꯈꯣꯅꯦ ꯀꯣꯠꯂꯨ ꯌꯥꯗꯦ ꯇꯦꯡ ꯍꯣꯏ ꯌꯦꯡꯍꯜꯍꯧꯗꯦ ꯁꯤꯒ ꯃꯤꯃꯤ ꯁꯣꯔꯤ ꯃꯦꯒꯤꯁꯦ ꯑꯩ ꯃꯤꯃꯤ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯤꯗ ꯂꯩꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯠ ꯇꯥꯏꯞꯇ ꯃꯤꯛꯆꯔ ꯁꯤꯒ ꯑꯣꯏꯔꯔꯣꯏ ꯃꯣꯔꯣꯛ ꯁꯥꯏꯅꯦ ꯎꯃꯣ ꯑꯃ ꯍꯥꯞꯄ ꯍꯥꯎ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯥꯡꯕꯅ ꯐꯨꯠꯂꯦ ꯍꯥꯞꯄꯕ ꯑꯣꯠꯈꯤꯕ꯭ꯔꯣ ꯅꯪ ꯊꯨꯝꯗꯣ ꯑꯩ ꯈꯨꯔꯨꯒ ꯊꯥꯡꯒꯠꯂꯦ Sini gak usah. Saya tuh 하나 또 가도 오링하지? 이따 오면 얌짱. ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯍꯥꯃꯦꯡ ꯖꯦꯟ ꯌꯥꯝ ꯂꯩꯕ ꯑꯣꯏꯗꯁꯨ ꯖꯦꯠꯇꯁꯨ ꯑꯃ ꯁꯪꯒꯟ ꯇꯧꯔꯦ. ꯅꯝꯃꯣ. ꯑꯥꯗ ꯂꯩꯔꯦ ꯅꯪ ꯀꯦꯃꯦꯔꯥꯗ ꯌꯦꯡꯍꯜꯂꯗꯤ ꯀꯌꯥ ꯐꯗꯣꯏꯅꯣ ꯑꯃꯗꯤ ꯑꯩ ꯅꯥꯛꯇ ꯉꯥꯛꯇꯣꯔꯦ ꯑꯗꯨ ꯆꯪꯉꯒ ꯌꯦꯡꯍꯜꯂꯒꯦ ꯊꯣꯛꯑꯦ ꯍꯣꯏ ꯇꯥꯍꯟꯒꯅꯤ ꯑꯝꯇ ꯌꯦꯡꯍꯟꯒꯅꯤ ꯃꯣꯏꯗ ꯆꯂꯣ चलो यार चलो Dạ bị đủ. Xây làm mình đã cái số này xây làm này. ꯃꯦꯒꯤꯁꯦ ꯏꯇꯥꯎꯕꯤꯗ ꯍꯧꯋꯤꯅꯤ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯃꯦꯒꯤꯁꯦ ꯈꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯗ ꯏꯪꯗꯅ ꯈꯔꯗꯤ ꯀꯩꯅꯣ ꯇꯧꯋꯦ. ꯍꯣꯏ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟꯗ ꯑꯩꯗꯤ ꯃꯣꯔꯣꯛ ꯁꯥꯒꯠꯂꯦ. ꯈꯔꯗꯤ ꯁꯥꯏ ꯆꯥꯗꯦ ꯃꯣꯔꯣꯛ. Hào bả? Sáng bánh. Chính chính này. Hào này. ꯍꯥꯎꯔꯤ ꯑꯁꯦꯡꯕꯩ Hào bữa cha đi nè ở ꯑꯧ ꯍꯦꯟꯅ ꯍꯥꯎꯒꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯀꯩꯀꯥ ꯄꯨꯊꯣꯔꯛꯄꯒꯤ ꯏꯪꯉꯔꯦ Có thằng ăn được không? Ăn chưa hào à? À thế nè. Bà áo không biết được cái này. Mấy chào rồi. Ở đây hào đi. ꯑꯩꯅꯅꯦ ꯏꯊꯟꯇ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯪꯍꯥꯎꯗ ꯍꯥꯎꯋꯦ Background music sẽ ignore tadi. ꯑꯩꯈꯣꯏ ꯁꯥꯏꯠꯇ ꯑꯩꯈꯣꯏ ꯁꯥꯏꯠꯇ ꯀꯩ ꯍꯥꯏ ꯁꯟ ꯂꯩꯕ ꯑꯗꯣ ꯁꯟꯗꯣ ꯉꯁꯤ ꯈꯪꯗꯦ ꯃꯆꯥ ꯄꯣꯛꯇꯣꯏꯔꯥ ꯀꯩꯅꯣ ꯑꯌꯨꯛꯇꯒꯤ ꯈꯣꯡꯉꯦ अच्छा Matang tadi sum
ꯑꯃꯒ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯃꯊꯪ ꯅꯦꯁꯥ ꯑꯃ ꯑꯩꯈꯣꯏꯁꯤ ꯃꯤꯛꯁ ꯑꯣꯏꯗꯣꯏꯅꯦꯕ ꯅꯦꯁꯃꯅ ꯑꯩꯈꯣꯏ ꯆꯥꯕꯩ ꯊꯥꯡꯒꯠꯂꯦ ꯃꯨꯛꯕꯥꯡꯗ ꯊꯥꯡꯒꯠꯄꯗꯣ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯅꯦꯁꯥ ꯑꯃ ꯃꯤꯛꯁꯆꯔ ꯅꯠꯇ꯭ꯔꯣ ꯍꯣꯂꯥꯡꯉꯤꯔꯣ ꯃꯣꯔꯣꯛ ꯁꯥꯏꯔꯣ ꯍꯣꯂꯥꯡꯅꯤꯅꯦ ꯆꯥꯔ ꯍꯥꯏꯔꯅꯤ ꯃꯁꯥ ꯁꯥꯏ ꯁꯨꯝ ꯆꯥꯔꯦ 8:01 p.m. ꯈꯨꯗꯩ ꯃꯇꯦꯛ ꯑꯝꯇ ꯄꯨꯔꯛꯇꯦ ꯃꯥꯡꯂꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤ ꯁꯟꯒ ꯍꯥꯃꯦꯡꯒꯅ ꯇꯧꯔꯤꯁꯤꯅꯦ ꯄꯨꯔꯥ ꯃꯈꯨꯜ ꯇꯥꯔꯝꯒꯅꯤ ꯁꯤ ꯂꯣꯏꯔꯗꯤ ꯁꯤ ꯄꯨꯊꯣꯔꯛꯑꯣ ꯑꯩꯒꯤ ꯍꯥꯏꯀꯣ ꯀꯥꯂꯤ ꯄꯨꯖꯥ ꯋꯥꯔꯤ ꯈꯔ ꯇꯝꯃꯧꯒꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯃꯥꯡꯉꯦ ꯑꯗꯨꯗꯨꯅ ꯀꯥꯂꯤ ꯄꯨꯖꯥ ꯇꯧꯗꯦ ꯑꯩꯒ ꯃꯥꯒ ꯑꯗꯣ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯝꯗꯅ ꯑꯩꯈꯣꯏ ꯑꯩ ꯉꯔꯥꯡ ꯕꯖꯥꯔ ꯆꯠꯂꯦ ꯍꯥꯏꯅ ꯕꯖꯥꯔꯗꯩ ꯂꯥꯛꯑꯒꯦ ꯑꯩꯗꯤ ꯌꯥꯈꯤ ꯃꯌꯥꯝꯗꯅꯦ ꯑꯩ ꯄꯣꯠꯆꯩ ꯍꯥꯞꯄꯤꯔꯛꯀꯦ ꯑꯗꯨꯒ ꯐꯣꯝ ꯊꯥꯔꯒ ꯈꯣꯠꯅ ꯑꯩꯈꯣꯏ ꯄꯤꯇ꯭ꯔꯨꯗꯣ ꯂꯛꯅꯅ ꯀꯩꯅꯣ ꯇꯧꯗꯦ ꯃꯌꯥꯝ ꯂꯣꯏꯁꯜꯂꯦ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯎꯅꯕ ꯇꯥꯔꯗꯤ ꯑꯃꯨꯛꯀ ꯍꯣꯏ ꯑꯃꯨꯛꯀ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯆꯠꯊꯔꯅꯤ ꯑꯗꯣ ꯎꯅꯗꯕ ꯇꯥꯔꯒꯗꯤ ꯎꯅꯗ꯭ꯔꯦ ꯑꯩ ꯃꯊꯪ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯁꯨꯝ ꯅꯦꯛꯁ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯃꯌꯥꯝ